Tha asigi tarama thoida kuki mar khulai pai basingna jakurador karongdagi faduna pukiba angang ahum nupi ahum punna micham taruke manungda angang ani amasung nupi amagi asiba hakchang haukiba tang taramangada phangkhraba matung ngasisu Barak Turel Da Nupi Amaga Angang Nupamacha Amagagi Ashiba Hakchang Taotharakpadagi LAKHIPUR Police Station na LOUKHATLAGA SILCHAR Medical College ki MEERELSHANG THAMKHRE HAIRI Press na phangba pau amagi matung ina ngasi Barak Turel Da Ashiba Hakchang oina phangkiba nupi adu kuki mar khulai pai basingna Pabada yaukiba Yurembam Rani Jahi Humfu Taruk Mapuroibagi Maming Wainaba Kumar Oiramba Yai Hairi Mahak Kasargi Banskandi Puran Bajar Ferry Guard Haina Khangnaba Barak Turelgi Mafam Amadagi Phangkibani Marak asida Barak Turelgi Tolen Khun Haina Khangnaba Mafam Amadasu Nupamacha Amagi Ashiba Hakchang Amafangle Nupamacha adugi Ashiba Hakchang adudi Bora Gumba Amana Yomlami Hairi Barak Turel da Taotharakkiba Ashiba Singh adu LAKHIPUR Police amadi SDRF ki team amana LOUKHATLABA matung SILCHAR Medical College ki MEERELSHANG da THAMKHRE haina pau asina makhatari